이따오나 누피도 하나 강나버네. 강대다. 이나 강보이와네. 에, 실라이시네. 예, 그러면 토리시네. amta ngay bikoba. Kaino? Kainomta haige taunida. Kay hay gay no? Chomje koi taujina sakhang ma kuiraba male. Ngasi je mukta sakhangna nabana ngaijaramane. Sakhangna ka dodoi ba? Sum pakang le shabi hoyegi. Ekhoi le sabi phadri ye. O, kram kan phadoino. Eh, sitira nangida. Ha, nangida mi sitira ba. Namai do thinjalo. Ngana jiga doroge. Sagot Oi, kino ba. kaino phajana ngangna ba dia. Nang thinjalo na. Ha, nang tawro ra. 너희시부 보이 베이라. Woi be na tadi. Ngai khone. Ngai. Nang. Hangber nang sakta khagodana. Hauramani ne hojik ha. Hauramani. Taslo. Parentide. Kiu karam nu pijing nu toji. 이돼다. Ha. 예, 이투이니. 낭준이 붕어. 아이슈아. 사이가 이긴 거아요. 토이니. 강내봐마 남다나 라오게. 시다. 또 이까이 그래다. 이따 이군다 가대 또는 곰수고. 자세. Heima. Noi dia du da kai dori ba. Heima. Noi gi sibo por ka bi bai duro. Kari no asuk phatra ba thaba ase noi ne tori ba kari gi no. Noi bo si ba tare ni noi bo. Ma, kechodoro ikedoroge. Na pa ga na yam ba ga da ta ke khang ni nang. 예, 딱보야 로 이마. Ta ka ni. 야, 딱보다 이제 시대 종대로 시니. Sana tomba. Kari no nang na tori ba sibo. Ima di mangzare da ko nang na tori ba se. Sanayay, 이마. nang koy na ira. 아우 이마. 이마 오피스 비도라. Ay su chatken taramini haujikta. 이마 이따 올레기브라. Na tao du maning changkibra karim tawi. Law changau law. Pham. 아우 이마. Thokchara anida. Ngai khun he. Sanayay. Nakoi bu nahan miga khanarubro. 카나데다 이마. Khanadraga mamai mami pomaga laiduna kamai toriba. 아. 아두기도 수마이 떠보니마. 뭐 누파 마자 아마크다네. 뭐 이마 장가네. 불레 뭐와네. 아다 이따 오이바니 장가가네. 함도 우브네바. 아두가 코이도는 언제라 보이와네. Hey, mi khanaba khamba yamna lubani ko. 아우 이마. Miga khanalak na tawnu ko na khoe. Na taw thoraklani ngaktang pham ko. Ima chalu khige. 아우 이마. 다벌레 있다 브나트라. Kaino. 솜절로 세도보네. Pholu jairo. Aine. Maru jabasu margo. 까리기노 낭나 두개 한 빵디두보. 누피나 부부부 캬암나다나. Mamai mana tonji kaire ba unu pine phubu na abrain. 아스 톡 떠러 ngang 레노. 쩔로. 로셀로로 봐. Nati, adunu pidu nati nang koina bunu pilai tra baba. कोइने बनु पिदी मयाम लेये. थवाइनो खैदाबदो. माओइ बेवाने. Pami bunu pidu ni jabi de. Kamai loge haino. मसाना यादव नुपीदो यानब थेमदोरिबा गाड़ी चिंगनरिबा सनसिंगसे सुमाइना तेबा अमता नते कैनो
ꯌꯥꯝ ꯈꯦꯡꯕ ꯁꯥꯊꯤꯕ ꯉꯥꯛꯇꯅꯦ ꯍꯩꯔꯦꯍꯦ ꯅꯥꯔꯦꯡ ꯍꯨꯠꯂꯒꯅꯦ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯦ ꯅꯨꯄꯤ ꯃꯣꯏꯅ ꯂꯝꯍꯦꯟ ꯌꯥꯄꯣꯠꯇꯦꯗ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯑꯩ ꯇꯜꯂꯦꯃꯦ ꯆꯠꯂꯣꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯏꯇꯥꯎ ꯑꯁ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯁꯣ ꯇꯜꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯝꯇ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯁꯤ ꯃꯤꯁꯤꯃꯕ ơi cây nó măng lấy đi na ꯄꯣꯠ ꯌꯥꯎꯔꯛꯄ꯭ꯔꯣ sen jang to kai de pro ko dino sen piro lawrge ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯃꯤ nayam bayre thabak tawi na paire college ki principal ni chalo hare cho ꯏꯃꯥ ꯏꯃꯥ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯔꯗꯅ ꯁꯦꯜ ꯄꯤꯔꯣ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯃꯇꯝ ꯌꯧꯔꯦꯕ ꯍꯦ ꯅꯌꯥꯝꯕꯒꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯣꯐꯤꯁ ꯆꯠꯇꯒꯤ ꯊꯣꯛꯂꯛꯑꯗꯤꯅꯦ ꯅꯪ ꯁꯣꯏꯗꯒꯤ ꯐꯨꯕꯤꯕ ꯇꯥꯔꯦ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯩ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯦ ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯑꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯇꯤꯟꯅꯔꯒ ꯅꯝꯕꯔ 4 ꯀꯥꯞꯄ ꯇꯝꯃꯒ ꯅꯈꯣꯏ ꯍꯜꯂꯛꯑꯦ ꯌꯥꯔꯦꯁꯦ ꯆꯠꯄꯤꯔꯣꯁꯦ ꯑꯦ ꯅꯪꯁꯨꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨꯗ ꯇꯥꯏꯅ ꯇꯥꯕꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯪ ꯄꯩꯁꯥ ꯄꯤꯗꯧꯔꯤ ꯗ꯭ꯔꯛ ꯀꯥꯞꯍꯟꯗꯧꯔꯤ ꯅꯆꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯅꯆꯥ ꯁꯤꯅꯕ ꯊꯕꯛ ꯅꯪ ꯇꯧꯔꯤꯝꯇ꯭ꯔꯣ ꯍꯥ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗꯅꯦ ꯅꯪ ꯀꯞꯄ ꯌꯥꯔꯣꯏ ꯅꯪ ꯀꯞꯄ ꯌꯥꯔꯣꯏ Hey, nang hayengdagi rehabilitation center da leira. ꯑꯁ ꯑꯩ ꯇꯜꯂꯦ ꯂꯩꯔꯣꯏ Kaino leiroi bo? ꯂꯩꯔꯣꯏꯕ Leiroi di kaino? Ha? ꯏꯕꯨꯡꯉꯣ ꯆꯧꯕ ꯌꯥꯔꯦ Hey, ꯀꯩꯗꯧꯔꯒꯦ silo, sale pulo. Nang ai na yum sida mo na chang kano je kera hana hai khram na tro ha. Kaino ba nang changai je? Nang na ho da na inau nu pa je mangal ni na tra ba. ai na hobu na tiye ta cho mana hobu Kari mana? ta cho pura kino ngai ko agoi pa bro ja phui de gai ri ta cho Shakshiga. ꯀꯩꯒꯤꯅꯣ ꯃꯤ ꯃꯆꯥ ꯐꯨꯔꯤꯗꯨꯕꯣ Hey, nang ko nang. Ai na halak pa ka dog yung na. ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯑꯩ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦꯕ ꯁꯦꯜ ꯄꯤꯔꯣ 이마기 사나tomba ꯅꯪ ꯍꯌꯦꯡꯗꯒꯤ ꯔꯤꯍꯦꯕꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯗꯕꯅꯤ ꯑꯁ ꯑꯩ ꯂꯩꯔꯣꯏ ꯅꯪ ꯅꯤꯁꯥꯗꯣ ꯊꯥꯗꯣꯛꯅꯕ ꯇꯧꯔꯣꯗ ꯏꯃꯥ ꯑꯩꯅ ꯊꯛꯇ ꯅꯤꯛꯇꯅ ꯆꯤꯡꯕꯗꯨꯅ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯁꯦꯜ ꯄꯤꯌꯣꯕ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯔꯤꯅꯣ ꯉꯔꯥꯡꯒꯤꯁꯨ ꯁꯣꯜꯂꯤ 1,000 ꯄꯤꯔꯣ 이마는 ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯁꯦꯜꯁꯤꯕꯨ ꯅꯪ ꯁꯤꯅꯕꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯟꯅꯕꯔꯣ ꯑꯁ ꯏꯃꯥ ꯑꯅꯤꯃꯛꯀꯤꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ 이마기 사나tomba ꯑꯩ ꯇꯜꯂꯦ ꯂꯥꯎ ꯑꯩ ꯆꯠꯄ ꯇꯜꯂꯦꯕ ꯑꯩ ꯍꯥꯗ ꯂꯩꯅꯤꯡꯗꯦꯕ ꯇꯥꯆꯧ Tomba, nang na ꯇꯥꯆꯧ tau. ꯑꯩ ꯇꯜꯂꯦꯕ ꯑꯩ ꯀꯩꯝ ꯇꯧꯔꯣꯏꯕ ꯇꯥꯃꯣ ꯌꯥꯏ ꯄ꯭ꯂꯤꯖ Hey, nang na haiba indana da la. As- Akhoi na haib khra iluse. Lo, nang gi thanam. Chala lo. ꯑꯩ ꯉꯁꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏꯃꯤ Se, nang da le dine yang pharadam. Se, akhoi na silje nang gi phanam. Chala lo. ꯇꯥꯆꯧ 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 ꯄꯥꯕꯨꯡ ꯑꯩ ꯀꯩꯝ ꯂꯥꯎ ꯇꯧꯔꯣꯏ ꯆꯠꯁꯤ ꯂꯥꯎ. ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦ ꯏꯃꯥ ꯑꯩ ꯑꯥꯗ ꯂꯩꯅꯤꯡꯗꯦ ꯏꯃꯥ 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 ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯂꯒꯅꯦ ꯃꯥꯒꯤ ꯃꯄꯤ ꯃꯔꯣꯟꯗꯣ ꯈꯔ ꯊꯤꯟꯕꯤꯔꯆꯣ ꯈꯔ ꯀꯤꯍꯜꯂꯒ ꯆꯩꯔꯒ ꯇꯧꯗ꯭ꯔꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯌꯥꯔꯔꯣꯏ ꯑꯗꯨꯒꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯐꯨꯗꯤ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯈꯔ ꯐꯖꯅ ꯁꯤꯟꯅꯔꯝꯃꯨꯀꯣ Lehao. Pabung na silido. Ay di nga moy.
ꯅꯪ ꯈꯔ ꯍꯥꯏꯗꯣꯛꯀꯣ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯅꯍꯥꯟ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯨꯔꯒꯅꯦ ꯄꯥꯕꯨꯡꯅ ꯆꯩꯔꯛꯀꯗꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯕꯛꯁꯦ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯨꯝꯍꯟꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪ ꯅꯨꯄꯥꯗꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯥ ꯉꯍꯥꯟꯒꯩ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗ ꯈꯪꯗꯦ ꯄꯥꯕꯨꯡꯒꯤꯅꯦ ꯃꯥꯏ ꯆꯨꯝꯍꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯏꯆꯦ ꯀꯥꯎꯔꯨꯔꯦ ꯏꯅꯦꯅꯅꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕꯩ ꯍꯥꯏꯔꯝꯕꯅꯦ ꯁꯦ ꯕꯣꯛꯁꯇ ꯍꯥꯅꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ 8 ꯁꯨꯔꯦ ꯁꯤ ꯌꯥꯔꯅꯤꯅ ꯆꯪꯉꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯦ ꯆꯪꯉꯣꯏꯔꯦ 이봉아 ꯅꯪ ꯑꯝꯇ ꯂꯥꯛꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯅꯪ ꯒꯥꯔꯤꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕ꯭ꯔꯥ ꯑꯧ ꯂꯣꯏꯖꯔꯦ ꯄꯥꯕꯨꯡ ꯐꯔꯦ ꯒꯥꯔꯤꯕꯨ ꯐꯅ ꯌꯥꯝꯗꯧꯔꯤꯅꯦ ꯄꯥꯕꯨꯡ ꯑꯔꯥꯛꯄ ꯏꯃꯥꯟꯅꯕꯁꯤꯡ ꯒꯥꯔꯤ ꯑꯃꯃꯝ ꯂꯣꯏ ꯄꯨꯔꯛꯀꯅꯤꯅ ꯍꯥꯏ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯋꯥꯏꯗꯕ ꯌꯥꯔꯣꯏꯗꯣ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯅꯤꯗꯣ ꯂꯣꯏ ꯁꯤꯟꯖꯈ꯭ꯔꯦ 이마 ꯑꯗꯨꯁꯨ ꯑꯗꯣ ꯆꯥꯅꯕꯁꯤ 8 ꯁꯨꯔꯦ ꯌꯥꯔꯅꯤꯅ ꯑꯁ ꯀꯔꯤꯒꯤ 8 ꯁꯨꯍꯜꯂꯤꯅꯣ ꯄꯥꯕꯨꯡ 8ꯅ ꯌꯥꯔꯕꯗꯨꯕꯨ ꯆꯥꯏꯔꯒ ꯃꯥꯡꯅꯕꯅꯤ 2ꯁꯦ ꯀꯛꯊꯠꯄꯤꯌꯨ ꯄꯥꯕꯨꯡ ꯍꯩ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯑꯣꯏꯖꯔꯁꯅꯨ ꯀꯩꯅꯣꯅꯦ 이봉어 한다기디 땅아이 파드라바니 시기디 까리마다 칼루라누 난게 나만나바싱기도 하나 로이셨나봐 깐노 헛노 ꯍꯣꯏ 이마 아도모이 바보 다 탐봉나디 아헨바 까리마다 하이라로이 아도 아이코이나 강나 따우시고 ꯍꯣꯏꯗ ꯍꯟꯗꯛꯀꯤ ꯍꯩꯖꯤꯡꯄꯣꯠꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣꯗ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯀꯦ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯈꯤ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯁꯨ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯁꯥꯎꯔꯒ ꯂꯥꯛꯏꯅꯤ ꯑꯣ ꯅꯪꯁꯦ ꯁꯥꯎꯔ ꯂꯥꯛꯏꯔꯣ ꯑꯩꯁꯨꯅꯦ ꯌꯥꯝ ꯁꯥꯎꯔꯤꯖꯥꯅꯤꯀꯣ ꯇꯥꯔꯤ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯩ ꯄꯥꯎꯅꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯕ ꯆꯨꯝꯃꯝꯃꯅꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯅꯪꯅ ꯂꯧꯕꯤꯗꯧ ꯃꯥꯜꯂꯛꯇ꯭ꯔꯕꯅꯤꯅꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯉꯥꯛ ꯇꯥꯔꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯃꯦꯝꯆꯥ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯥꯟꯅ ꯆꯦꯟꯁꯤ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯈꯤꯕ꯭ꯔꯣ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕ ꯉꯥꯏꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯇꯥꯡ 5ꯁꯦ ꯑꯩꯒꯤ ꯍꯩꯖꯤꯡꯄꯣꯠ ꯍꯩꯖꯤꯡ ꯆꯥꯕ ꯂꯥꯛꯑꯣ ꯃꯦꯝꯆꯥ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯕꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯇ ꯑꯩ ꯄꯥꯝꯈꯠꯂꯛꯏꯔꯣ ꯅꯪꯕꯨ ꯅꯣꯡꯇ ꯅꯁꯥ ꯈꯪꯅ ꯑꯩꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯈꯤꯕ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯅꯦ ꯃꯌꯥꯝ ꯂꯩꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯂꯨꯍꯣꯡꯉꯣ 이봉ꯉꯣ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯏꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯏꯋꯥ ꯂꯧꯕꯤꯗꯕꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤ ꯅꯪ ꯄꯦꯜꯂꯣ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩꯅꯣ ꯋꯥꯡꯈꯩꯗꯩꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯦ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯏꯟꯁꯄꯦꯛꯇꯔꯅꯦ ꯃꯁꯛꯇꯤ ꯀꯝꯗꯧꯋꯦ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯩ ꯑꯣ ꯃꯁꯛ ꯐꯖꯕꯗꯨꯗ ꯅꯪꯅ ꯌꯥꯔꯤꯕꯅꯤꯅꯦ ꯑꯩꯅꯦꯀꯣ ꯊꯃꯣꯏ ꯆꯥꯏꯖꯥꯅꯤꯀꯣ ꯑꯩꯅꯦ ꯅꯣꯡꯃꯩꯒ ꯌꯥꯎꯔꯝꯃꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯀꯥꯞꯄꯒ ꯍꯥꯠꯂꯗꯝꯅꯤ ꯅꯪ ꯑꯩ ꯉꯁꯤꯃꯛ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯒꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯆꯪꯍꯥꯠ ꯍꯥꯠꯀꯦꯔꯥ ꯁꯤꯍꯥꯠ ꯍꯥꯠꯀꯦꯔꯥ ꯍꯌꯦꯡ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯆꯥꯛꯇꯅ ꯂꯩꯍꯧꯒꯗꯕꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣ ꯃꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯃꯤ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯃꯤ
ꯕꯦꯝꯃ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯌꯨꯝꯁꯤꯕꯨ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯑꯩ ꯄꯥꯕꯨꯡ ꯀꯧꯊꯣꯛꯆꯔꯛꯀꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯩꯅꯣ ꯏꯄꯤꯡ ꯄꯤꯡꯉꯤꯗꯣ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯤ 3ꯈꯛ ꯂꯥꯛꯍꯧꯏ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯆꯦꯗꯨꯕꯨ ꯉꯔꯥꯡ ꯅꯅꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯧ ꯑꯗꯨ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯁ ꯀꯔꯤꯅꯣ ꯁꯤꯡꯒꯤ ꯐꯤꯗꯥ ꯊꯥꯎ ꯆꯣ ꯂꯦꯡꯈꯠꯄꯤꯔꯣ ꯂꯦꯡꯈꯠꯄꯤꯔꯣ ꯍꯦꯛꯇ ꯂꯦꯡꯈꯠꯄꯤꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯍꯦꯛꯇ ꯀꯥ ꯂꯦꯡꯖꯟꯕꯤꯔꯣ ꯑꯩ ꯑꯃꯨꯛꯇ ꯌꯥꯔꯦ 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 ꯕꯦꯝꯃ ꯑꯍꯟꯁꯤꯡꯒꯤ ꯆꯥꯡꯗ ꯁꯨꯝ ꯍꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯂꯝꯁꯥꯡꯗꯒꯤꯅꯤ ꯑꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯦꯁꯣ ꯑꯣꯏꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯄꯨꯖꯔꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯔꯕꯅꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯆꯦꯕꯥꯎ ꯄꯤꯕ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯁ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯇꯥꯟꯅꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯒꯗꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯖꯥꯕꯨ ꯂꯥꯜꯂꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯣꯖꯥꯕꯨ ꯊꯧꯗꯣꯛꯁꯤ ꯑꯩꯒꯤ ꯐꯝꯗ ꯊꯣꯛꯂꯕꯁꯨ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯏꯣꯏꯃꯛ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯊꯕꯤꯔꯒ ꯑꯩ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯔꯥꯅꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛꯇ ꯌꯥꯔꯦ 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 ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯠꯅ ꯆꯩꯅꯔꯒ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯤꯗꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯕꯅ ꯐꯔꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯊꯤꯟꯖꯔꯛꯑꯒꯦ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯥꯏꯗꯅꯕ ꯑꯣꯖꯥꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯩꯗꯤ ꯂꯨꯍꯣꯡꯗꯅꯕꯒꯤ ꯋꯥꯗꯤ ꯍꯥꯏꯖꯗꯦꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯅ ꯁꯤꯗꯩꯗ ꯂꯥꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏ ꯃꯁꯤꯗꯩꯗ ꯁꯥꯎꯅꯗꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯗꯕꯅꯤꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯣ ꯑꯩꯒꯤ ꯌꯦꯛꯇꯤ ꯈꯨꯃꯟꯅꯤ ꯑꯗꯨꯅ ꯑꯍꯜ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯏꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥ ꯀꯞ ꯑꯃꯃꯝꯗꯪ ꯐꯥꯟꯕꯤꯔꯒ ꯂꯦꯡꯕꯤꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯁꯤꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯁꯤ ꯑꯗꯨꯛ ꯂꯨꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯍꯟꯅꯤꯅ ꯑꯍꯥꯟꯕ ꯈꯣꯡꯐꯝ ꯑꯁꯤꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯕ
ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯦ ꯑꯩ ꯑꯃꯨꯛꯇ ꯌꯥꯖꯔꯤ ꯌꯥꯖꯔꯤ ꯏꯇꯥꯎ ꯑꯉꯥꯡꯁꯤꯡꯒꯤꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯑꯁ ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯅ ꯍꯥꯏꯈ꯭ꯔꯦꯗ ꯏꯇꯥꯎ ꯄꯥꯕꯨꯡ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯥꯕꯨꯡ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯌꯥꯔꯦ 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 ꯂꯣꯜꯂꯨꯔꯅꯨ ꯏꯄꯥꯁꯦ ꯊꯜꯂꯛꯄꯗ ꯉꯥꯏꯔꯤ ꯂꯥꯎ ꯋꯥꯔꯤ ꯁꯥꯁꯤ 이베마 이빠가 낭기 바본 것에 리톡고도 와가다봐 짜오라바 뽀름 마마나 꼭 닥터날래 베로엘레 까이 몰마 방싱다 제바고 비버슬로 이가래 마이옥나보다 와가다바 타박세 아이코이 마이옥나 시 하르가디 와펌세 나마 코이가소 바자나 따나르라 ꯑꯗꯨꯅ ꯊꯕꯛꯁꯦ 이베마 ꯀꯥꯏꯗꯅꯕ 이차 ꯍꯣꯏꯅ 이빠ꯒꯤꯗ ꯂꯩꯔꯁꯤꯗꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯕꯨ ꯇꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯣꯂꯦꯖꯗ ꯐꯥꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯑꯃꯅꯤ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏꯅꯦ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄ ꯑꯣꯏꯅ ꯂꯦꯞꯂꯕꯅꯤ ꯏꯇꯥꯎ 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 ꯏꯆꯥ ꯑꯍꯟꯅ ꯍꯥꯟꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧꯗꯤ ꯏꯆꯥ ꯂꯩꯍꯥꯎꯅꯤꯅꯦ ꯂꯩꯍꯥꯎ ꯕꯦꯃꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯅꯪꯒꯗꯕ ꯅꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯏꯆꯥꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤꯗ ꯂꯩꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯊꯧꯒꯜ ꯐꯪꯖꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯑꯐꯕ ꯑꯣꯏꯌꯨ ꯕꯦꯃꯥ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯄꯥꯕꯨ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯏꯆꯥꯅꯁꯨ ꯏꯄꯥꯕꯨ ꯀꯜꯂꯦ ꯁꯖꯤꯕꯨꯗ ꯁꯥꯠꯄ ꯂꯩꯍꯥꯎꯗꯤ ꯑꯆꯝꯕ ꯂꯩꯍꯥꯎ ꯅꯠꯇꯦ 이짝이 뭉시바 레이는 걸로이라나 나파붕이 юм다 레이카 판나 차루로 고이 빠기 비엠하 3, 4, 5, 6, 7, 8, 9, 10. 네, 탱이. 일로 실러오게. 로실루로 ꯀꯩꯅꯣꯅꯦꯍꯦ ꯇꯨꯁꯤꯕꯣꯡ ꯋꯥꯏꯔꯝ ꯇꯩꯕꯁꯨ ꯎꯗꯦ ꯗꯨꯛ ꯀꯠꯄꯁꯨ ꯎꯗꯦ ꯅꯇꯩ ꯃꯥ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯈꯤꯗ꯭ꯔꯤꯕꯅꯤ ꯌꯥꯍꯧꯕ ꯁꯨꯃꯥꯏꯅ ꯊꯦꯡꯉꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯩꯃꯥ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤꯕ꯭ꯔꯣ ꯌꯥꯍꯧ ꯊꯦꯡꯃꯜꯂꯤꯅꯦ ꯅꯪꯕꯣ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯁꯤꯗ ꯏꯃꯥ ꯌꯥꯍꯧ ꯉꯟꯕꯒ ꯉꯝꯗꯦꯗ. ꯁꯦꯔꯦꯜꯁꯨ ꯌꯦꯡꯒꯗꯕꯅꯤ ꯌꯥꯍꯧꯁꯨ ꯉꯟꯒꯗꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯑꯗꯨꯛ ꯊꯦꯡꯉꯗꯤ ꯂꯩꯀꯥꯏꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ ꯑꯁ ꯃꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯤꯗꯧ ꯅꯠꯇꯦꯗ ꯏꯃꯥ. ꯇꯥꯕꯤꯔꯨꯅꯨꯗ ꯏꯃꯥ. ꯍꯣꯏ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯅꯃꯥꯅ ꯁꯨꯛ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ
ꯍꯣꯏ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒꯦꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯉꯝꯃꯣꯏꯗꯕꯅꯤꯅꯅꯦ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪ ꯅꯌꯨꯝꯗ ꯋꯥꯔꯛꯇꯕ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯪ 아를 잘랐고 사절리 쳤죠 시도 쳤고 야브로 간다다 ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯔꯤꯕ꯭ꯔꯣ 오이마 나대 펌다 때로 나한 펌다 할로 가림 까나러로 이마기네 하늘기 신펌도 마카 아dum 자타비로 아유가 따 호글라가네 이루 자톡비로 ꯑꯁ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛ ꯊꯦꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡꯗ ꯂꯥꯎꯅꯈ꯭ꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯀꯅꯥꯒ ꯂꯥꯎꯅꯒ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯕꯥꯖꯤꯅ ꯑꯩꯉꯣꯟꯗ ꯂꯥꯎꯈ꯭ꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯍꯥꯏꯕ 바지는 라우리두부 타이방로 아이디 멍오리네 칼루레 따로예 따로예 낭디 아뿐만이나 거리 하이리 노미 능보 야우 탱이나네 이마나 낭바 아두다 바지나 마땡 빵살레 얘라 뭐좀 낭랭 그러보니 뭐이디 아노바 노비 오락트라브라 강대 ꯑꯩꯅ ꯃꯁꯤ ꯊꯣꯛꯇꯅꯕꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯈ꯭ꯔꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯈꯤꯕ꯭ꯔꯣ ꯀ꯭ꯋꯥꯇꯔꯗꯣ ꯑꯍꯥꯡꯕ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯦ ꯃꯤ ꯃꯦꯝꯆꯥ ꯅꯪꯕꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗ ꯑꯃ ꯑꯅꯤ ꯍꯥꯡꯒꯗꯧ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯦꯛ ꯍꯥꯡꯕꯒꯅꯦ ꯑꯗꯨꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯁꯥꯎꯒꯅꯨ ꯁꯥꯎꯔꯗꯤꯅꯦ ꯐꯖꯕ ꯁꯛꯇꯣ ꯀꯩꯅꯣꯝꯃ ꯃꯥꯟꯒꯦ ꯇꯧꯋꯦ ꯀꯩ ꯃꯥꯜꯂꯤꯕ ꯑꯩ ꯃꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯀꯩ ꯃꯥꯜꯂꯤꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤ ꯍꯥꯏꯔꯨꯕꯗ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯣ 하이게 해마 말리는 만배 관 이씨 타이그리 세웅네 까이 말리노 하이로 타이번 나띠다 제 야래시 두어지 너는 뭐 두어지지 내 거지 낭봉아시 나나노 삐기로 홍보 쳤 어디로 얌 좋은 랑에 하이다 악 여우소다나 아이곤다네 카나바 호로까누고 맞아라이지 아이곤다 카나바 호로까누 하이지는 아이곤다네 카나바 호로까누고 ngasi 아이스 좀 더게 사오리미가 안 떠오르지 얘는 좀 눈치래 ꯑꯁꯥꯎꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯒꯗꯕ ꯑꯆꯧꯕ ꯃꯩꯐꯝ ꯑꯃ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯨꯊꯠꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯇꯧꯍꯟꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯅꯤꯡꯂꯤ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯔꯕꯅꯣ ꯍꯪꯕꯤꯌꯨ ꯇꯥꯃꯣ ꯅꯪꯅ ꯉꯁꯤ ꯂꯧꯔꯛꯏꯕ ꯐꯤꯔꯦꯞꯁꯤ ꯅꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯋꯥꯈꯜ ꯑꯃ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏꯉꯥꯛ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯇꯣꯉꯥꯜꯂꯦ ꯇꯥꯃꯣ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯨꯕ ꯂꯩꯖꯗꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯁꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ ꯇꯥꯃꯣ ꯁꯖꯤꯕꯨꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯣꯡꯇꯣꯛꯀꯦ ꯇꯧꯔꯝꯂꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯂꯩꯍꯥꯎꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯉꯥꯛꯇꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯇꯥꯃꯣ 이만아버싱시나 실제 짜오는 빵뿐이나 보행디 얌따래 머신은네 하행 한번 간다디 방날부 못덤다디네 아이코이 꼭 얌사더니 ꯊꯧꯗꯣꯛ ꯑꯍꯥꯟꯕꯅꯤꯅ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯄꯤ 아 락비 ꯏꯃꯥ ꯑꯩ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯂꯨꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯄꯥꯕꯨꯡ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ
ꯇꯥꯃꯣꯆꯥ ꯃꯩ ꯄꯥꯕꯨꯡꯖꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯄ ꯀꯥꯟꯗꯅꯦ ꯏꯕꯦꯝꯃꯁꯨ ꯈꯔ ꯄꯨꯕꯤꯌꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯐꯝ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯨ 이마 구하티다부 ꯀꯔꯤ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯍꯩ ꯂꯩꯇ꯭ꯔꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏ ꯄꯨꯕꯤꯒꯣ ꯄꯨꯕꯤꯒꯣ ꯃꯥ ꯌꯥꯎꯕꯅꯅꯦ ꯅꯪꯒꯤ ꯍꯌꯦꯡ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ